ꯅꯨꯡꯁꯤꯕꯒꯤꯗꯃꯛꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗ꯭ꯔꯕ ꯑꯔꯦꯝꯕ ꯃꯄꯣꯛꯅꯤ ꯀꯥꯏꯅꯅꯤꯡꯗꯕꯅ ꯑꯩꯒꯤ ꯋꯥꯔꯤꯞꯅꯤ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯃꯃꯤꯠꯁꯦ ꯏꯪꯉꯦꯕ ꯃꯣꯏꯒꯤ ꯑꯁꯤ ꯀꯩꯅꯣꯗ ꯋꯥꯜꯁꯤꯒ ꯕꯥꯎꯟꯗ꯭ꯔꯤ ꯋꯥꯜꯁꯤꯒ ꯁꯨꯃꯥꯏꯅ एकदम ꯒ꯭ꯔꯤꯅꯔꯤꯗ ꯁꯤꯅꯔꯤꯁꯦ ꯀꯌꯥꯝ ꯐꯖꯈ꯭ꯔꯅꯣ ꯁꯤꯗ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯅꯨꯡꯁꯥ ꯁꯥꯔꯣꯏꯅ ꯈꯜꯂꯦꯕ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯆꯪꯉꯔꯣꯏꯗꯕ ꯊꯦꯡꯉꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯃꯅꯦ ꯆꯤꯡꯊꯣꯛꯑꯦ ꯆꯪꯉꯔꯣꯏ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧ ꯁꯤꯁꯦ ꯂꯤꯕꯨ ꯄꯥꯝꯕꯤꯁꯨ ꯄꯥꯜꯂꯦꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯅ ꯁꯤꯅꯔꯤꯁꯦ ꯐꯖ ꯌꯦꯡꯉꯨꯁꯦ ꯌꯥꯝ ꯐꯖꯔꯤ ꯁꯤ ꯁꯤꯅꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯊꯕꯛ 2-3 ꯆꯠꯀꯗꯧ ꯂꯩꯕꯗꯨꯒꯤ ꯑꯩꯅ ꯆꯪꯉꯛꯇꯕꯅꯤꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯒꯂꯤꯁꯤꯒꯁꯨ 2-3 ꯈꯛ ꯂꯩꯌꯦꯕ ꯃꯩꯇꯩ ꯇꯥꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅ ꯎꯅꯗꯦ ꯂꯣꯏꯅ ꯊꯕꯛ ꯀꯟꯅꯕꯅꯤꯅ ꯁꯤ ꯏꯅꯦꯁꯤꯁꯨ ꯊꯕꯛ ꯇꯧꯔꯤ ꯑꯣꯟꯂꯤ ꯁꯟꯗꯦꯗꯅꯤ ꯐꯪꯉꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯕꯛ 2 ꯃꯅꯤ ꯂꯤꯕꯨꯁꯨ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅ ꯄꯥꯜꯂꯦ ꯀꯌꯥ ꯐꯖꯅ ꯄꯥꯜꯂꯅꯣ ꯌꯦꯡꯉꯨ ꯂꯤꯕꯨꯁꯦ ꯑꯣ ꯑꯁꯤ ꯄꯀꯥ ꯃꯊꯛꯁꯦ ꯀꯌꯥ ꯐꯖꯅ ꯂꯤꯕꯨꯁꯦ ꯄꯥꯟꯈ꯭ꯔꯅꯣ ꯌꯦꯡꯉꯨꯅꯦ ꯃꯤ ꯂꯩꯕꯥꯛꯇ ꯍꯥꯞꯄꯁꯨ ꯄꯥꯟꯗꯦꯅꯦ ꯄꯀꯥ ꯃꯊꯛꯁꯦ ꯑꯁꯤ ꯗꯥꯜ ꯆꯔꯥ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯄꯥꯝꯃꯤ ꯌꯥꯝꯈꯛ ꯁꯤ ꯂꯤꯕꯨꯁꯦ ꯌꯥꯝ ꯐꯖꯕꯩ ꯑꯩꯅ ꯑꯄꯥꯝꯕ ꯉꯥꯛꯇ ꯂꯩꯔꯦ ꯁꯤꯒ ꯏꯟꯗꯣꯔ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯁꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯣꯏꯁꯨ ꯁꯨꯝ ꯐꯖꯩꯌꯦ ꯄꯨꯔꯥ ꯑꯁꯂꯤ ꯃꯥꯜꯂꯦꯕ ꯍꯧꯖꯤꯛꯀꯥꯟ ꯑꯣꯟꯂꯤ ꯄꯥꯏꯔꯒꯗ ꯈꯪꯉꯦꯕ ꯀꯩꯅꯣ ꯂꯩꯇ꯭ꯔꯣ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯇ꯭ꯔꯣ ꯑꯣ ꯉꯁꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯁꯨ ꯃꯣꯏ ꯕꯟ ꯅꯠꯇꯦꯀꯣ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦ ꯕꯟ ꯂꯩꯇꯦ ꯕꯥ ꯁꯤꯁꯨ ꯐꯖꯩꯌꯦ ꯑꯗꯨ ꯉꯁꯤꯅꯦ ꯁꯤꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯔ ꯁꯤꯖꯤꯟꯅꯔꯝꯕꯩꯗꯨꯅꯤꯗꯅ ꯇꯩꯅꯕꯩꯗꯣ ꯑꯗꯨ ꯕꯦꯔꯥ ꯇꯧꯅꯗꯩꯗꯤ ꯁꯤꯒ ꯆꯨꯡꯁꯟꯕꯨ ꯆꯞ ꯆꯥꯈ꯭ꯔꯦ ꯃꯄꯥꯟꯗꯩ ꯐꯨꯛꯇꯣꯔꯛꯑꯒꯅꯦ ꯑꯁꯤ ꯑꯈꯨꯕ ꯃꯊꯧ ꯇꯥꯏꯅ ꯑꯁꯥꯡꯕ ꯃꯊꯧ ꯇꯥꯏ ꯁꯤ ꯆꯞ ꯆꯥꯈ꯭ꯔꯦꯅꯦ ꯁꯤ ꯏꯁꯤꯡꯗꯤ ꯂꯩꯕꯥꯛ ꯌꯥꯎꯗ꯭ꯔꯥ ꯌꯥꯎꯗꯦ ꯏꯁꯤꯡꯗꯤ ꯑꯣꯟꯂꯤ ꯏꯁꯤꯡ ꯕꯥ ꯌꯥꯝ ꯑꯥꯏꯗꯤꯌꯥꯁꯦ ꯉꯁꯤ ꯇꯧꯔꯤꯅꯦ ꯑꯌꯨꯛꯇ ꯑꯣ ꯅꯦꯅꯦ ꯑꯥꯏꯗꯤꯌꯥꯅꯤꯅꯦ ꯑꯩꯗꯤ ꯁꯨꯖꯤꯇ꯭ꯔꯥꯒꯤꯅ ꯆꯤꯇ꯭ꯔꯥꯟ ꯇꯧꯔꯤꯅꯤ ꯃꯥ ꯁꯤꯒꯨꯝꯕꯗ ꯑꯣꯏꯔꯗꯤ ꯑꯖꯨꯡꯕ ꯄꯣꯠ ꯃꯊꯧ ꯇꯥꯅꯦ ꯑꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯄꯥꯜꯂꯦꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯖꯨꯡꯕ ꯃꯊꯧ ꯇꯥꯏꯗꯅ ꯁꯤ ꯌꯥꯝ ꯐꯖꯅ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤ ꯂꯩ ꯍꯥꯏꯗ ꯁꯤꯁꯤꯅꯤ ꯃꯈꯥꯗ ꯁꯤꯁꯦ ꯈꯥꯂꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯒꯤ ꯗꯤꯕꯥꯅꯤ ꯏꯁꯤꯡ ꯑꯃꯨꯛ ꯀ꯭ꯂꯤꯟ ꯇꯧꯅꯕꯒꯤꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯩꯗꯣ ꯂꯧꯊꯣꯛꯑꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯚꯦꯔꯤ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯃꯄꯥꯟꯗ ꯃꯌꯥꯝ ꯄꯥꯝꯕꯤ ꯂꯩꯗꯅ ꯃꯁꯤ ꯌꯣꯜꯂꯗꯤ ꯌꯥꯝ ꯁꯤꯠꯂꯅꯤ ꯇꯞꯀ ꯌꯥꯎꯅ ꯁꯣꯡꯖꯜꯂꯛꯑꯃꯤꯅ ꯈꯔ ꯐꯨꯛꯇꯣꯛꯑꯒ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯁꯦꯝꯖꯜꯂꯤꯅꯤꯗ ꯌꯥꯝ ꯐꯖꯩꯌꯦ ꯃꯑꯣꯡ ꯇꯥꯅ ꯑꯩꯈꯣꯏꯗꯤ ꯂꯩꯐꯨꯝ ꯉꯥꯛꯇ ꯃꯅꯤꯡꯗ ꯌꯨꯝ ꯑꯃ ꯇꯧꯔ ꯁꯣꯔꯣꯛꯄ ꯌꯨꯝ ꯂꯩꯐꯨꯟ ꯉꯥꯛꯇ ꯑꯌꯨꯛꯇ ꯇꯤꯊꯣꯛꯑꯁꯨ ꯁꯟꯗꯥꯗꯁꯨ ꯑꯗꯨꯒꯤ ꯃꯇꯣꯟꯗꯨꯅꯤ ꯁꯤꯁꯨ ꯌꯥꯝ ꯐꯖꯩꯅꯦ ꯆꯦꯔꯁꯦ ꯉꯁꯥꯏ ꯃꯇꯣꯟꯗ ꯁꯤ ꯆꯥꯏꯅꯤꯁ ꯕꯦꯝꯕꯨꯅꯤꯅ ꯁꯤ ꯕꯦꯝꯕꯨꯅꯦꯕ ꯑꯩ ꯉꯁꯥꯏ ꯊꯨꯗꯦꯛꯈꯤꯕꯗꯣ ꯁꯤ ꯃꯇꯣꯟꯗ ꯁꯤ ꯆꯤꯡꯁꯤꯜꯂꯤ ꯑꯣ ꯃꯅꯦ ꯁꯤ ꯃꯅꯥꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯀ ꯊꯥꯕ ꯂꯩꯇ꯭ꯔꯦ ꯃꯈꯥꯗꯤ ꯈꯔ ꯁꯥꯗꯦ ꯅꯤꯅꯦ ꯍꯧꯖꯤꯛ ꯂꯣꯏ ꯊꯝꯃꯣ ꯑꯩ ꯀꯣꯟꯅꯅꯦ ꯂꯧꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯁꯤꯁꯇꯦꯃꯦꯇꯤꯛ ꯐꯖ ꯑꯣꯏꯗ꯭ꯔꯦꯕ ꯑꯁꯤꯒꯤ ꯆꯔꯥ ꯂꯩꯌꯦꯕ ꯁꯤ ꯑꯗ ꯁꯣꯝꯗ ꯍꯧꯔꯦꯕ ꯑꯩꯅ ꯖꯥꯃꯟꯒꯤꯅ ꯍꯥꯏꯅ ꯐꯨꯛꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯏꯗꯅ ꯁꯤ ꯃꯅꯤꯡꯅꯦ ꯁꯥꯕꯅꯦ ꯑꯃ ꯇꯧꯕꯅꯤ ꯂꯩꯐꯨꯝꯗꯩ ꯀꯩꯗꯩ ꯃꯥ ꯄꯨꯡ 9 ꯆꯠꯂꯤꯌꯦ ꯆꯠꯇ꯭ꯔꯤꯉꯩꯗ ꯇꯧꯔꯤ ꯃꯥꯏ ꯑꯄꯥꯝꯕꯗꯨꯗꯤ ꯇꯧꯗꯥꯏꯅ ꯅꯠꯇ꯭ꯔꯥ ꯁꯤ ꯆꯦꯅꯝꯁꯤ ꯌꯨꯝ ꯂꯩ ꯁꯥꯔ ꯄꯥꯝꯗ꯭ꯔꯗꯤ ꯇꯧ ꯁꯥꯄꯣꯟꯇꯦ ꯃꯁꯥꯅ ꯃꯅꯨꯡꯗ ꯏꯟꯇꯔꯦꯁ ꯌꯥꯎꯔꯒꯅꯤꯅ ꯑꯗꯨ ꯁꯤꯁꯦ ꯑꯁ ꯄꯦꯜꯂꯤꯌꯦ ꯁꯤ ꯅꯪ ꯑꯁ ꯅꯨꯡꯁꯤ ꯍꯦꯛꯀꯣ ꯄꯥꯝꯃꯨꯏꯀꯣ ꯂꯩꯁꯦ ꯌꯥꯝ ꯐꯖꯩ ꯃꯤ ꯂꯩꯁꯦ ꯕꯣꯔꯥ ꯆꯥꯅꯩꯌꯦꯀꯣ ꯃꯌꯥꯝꯕꯁꯨ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯂꯩꯈꯃꯥꯟ ꯂꯩꯕ ꯑꯩꯒꯤ ꯂꯩꯈꯃꯥꯟ ꯁꯤꯒꯦ ꯂꯩꯈꯃꯥꯟ ꯃꯅꯤꯡꯗ
그만 만나 보세요. 레이브라 자라도 좀 덤비우가 혹시 거기 기능 보기에 또 탐못 자라디 토끼로 해야 돼. 토끼고 만나 토끼만 보고. 만나 진주 자르서. 에이 신주수 잘 보라서 에이 밑에 로이 밤이 하오리가 보라까지 묵고가 자리라. 보라도 굽굽는 소이바 베게노도 눈초이전데. 소이절라가 베손다 좀 포이지는 또 반다코비 또 오도마 미크라 마니푸르 미크라네 칸게도 레 그만세 아코 야도 버터기 있는 거도 그만 칸디 사로 아이터 우리가 사로 아이 더울래. 그나 올라온 그나는 또 비우비시고 가지고 울기세 아이나 방나보다 수도래 수도래 속 인담다이 허에 주미주미 잠파이 잠 액티브니 제놈 좀 반차를 퍼져래 아시금만 반차가 핵나다 만나나 헤이 좀 차도래니 지금 하나 해 키니 좀 차도래 핵보다 nga이리 살아있어. 마 시즌도 니고 뭐반 차바이 시즌이야 봐. 아두나 로이 살았도 있니. 시니 거의 구하티도 오이수 시니 내가 이틀로 저놈 싱도 해나대와 지남 시나디 밤에 해리가 아코이 수시나 가 저놈수 타절라디 만나도 뿌라 저놈도 많이 또 이거 만남도 에이 아사골 하와이 속가도 하오이 땡노 가리 저봐. 에이 바띵노를 설레 잠능시 아코이 머리 잘할리 미 잘한 되니세. अच्छा 아코이 십사고다 땡노 꺄ং 퍼지 뿌라 시 숨상바 땡노두니. 데비 거 버두라나 데비나테. 땡노 땡노와 상바 숙상 구두바마 현상이라 다니나네. 마이다 반바 구파자마. 마 농시 추시리 누아베 노시 마루시다 자라시다 힝어노네 아이나 아마덤 피 아마덤. 아시나 페이나 루하기도 오디 사야바 스마이 토리시나 페이 시 장추. 아코이 스쿼스 그 타라미야바 마리도네 루하다 lumba pot tau jang na ta sina dum jaya. 아시킨도라 아남 하이도라 Sina na bai. 바 노이디 로이 펑이네 시야 미 잠다디 수모 이네 바 안카 밤비나고 Oi. Makha da su khallai na. 한좀 말라 콜라가냐 어 Ah, le kama na kai. 응. tas tam nuai no shi as mathakta su faz makha nei si khoi lai che asi process su sarkhini na hazare ba cha phuji jam chawri ne si je bukai di pori no Eh, chitran na ta uri min sar sem ga nai lai dai. Kui de ne. asi hinjang na pi gi ma ku ji da marang da chen. asi pangku gra jin dim ra mu bi che Jendem. o jin dim mu bi ko ei ang khak tha re ango bi do Jendem lai tra no ge. le ei tha re ba 해놓으시 빰도. Ah, pali. phare thammo asi je hawrdi ne pura hawbani lekhaman che ko ne maru do ai ngonda ko na pi 내려다 시대바 호시 키로다 밤이냐 로. Ah, loi de. ba lekhaman ama ni Ma tuan je thalla da sok dora ka. jam to no jare khoi mi ni tani cha tu si do 오늘 타나 걸로. ko na ei maru du ni jam pa mi che 마루데 뭐 타부지 파탈랑. Du si khrani lai ra ga tha ma jan ni si. do su hai ko na maru do ma chung thuk na ma ya ma chara o de ne ba Asi phu ga tha ja ne ba. jam no ai Tara ga phu. 이 walse. 왕은 저도지. a son de su mi te ro Ah, nete. Nete family lai si ga. o bhara lai ba Baran. Samis ke jon. jare jam to ro no pa mu re ei he na pa mu re ngi do Che bora charo. 신주 수 보라 수 로이 야래 신을 게 리주 밤이 라 말리 nang po su wa te mathak ta gi su mai ama jin di kai hi jenam gi box su phange asini ni si ja de ni de ja ma po chui ai sini ma ai ge changam da di phanga drai ba Jendem makan hung ba le lu ro. ha hon to ro no Sanindra. isi sobri ra si se Ah, sobri su hai na su. Asina sobri. ase sobri se asin bi du mali masak se asmai ko gi Ana hai na du mai tau ria ba. khang se Asina. akhoi a ku ni mon man tho ja Asina ma thaki sing ja hai na ni. si di haina masak ta khang se tong ali Sobri. es phaje re Mai den ma ton ka jam cha. na tho pambi ani ahum ni ne phaje re si di mi te jum hai do asi jin dim se pari sa na de jum se kwa ni se kang phajan tham gro no jong color ka to ga sumai to ga ising ga jam pharang ne ha go do ma hali ma to se yam na na tham
있다니잖아. 알로 잡아도 이제 막 반대 갔다 봐야 막 인터넷에서 이거냐 봐. 티슈 뭐 이네 아마기니 마파는 이거냐 봐. 아이 이거거든 나는 그냥 레이 사이버 꽃가서 많이 나 좋아가. 마파는 내 드라마. ค่อยยิงสิ 김장기 있습니다. 아, 이거랑 봐도. สิจำ 파전에 데코레이션 ตัวเราเรียงใช่มั้ย파전에 좀 China libu pambi doi ngang sai manung degi je halok pani si jam phazari ni 근데 제 빨리도. 내가 후도가 지 빨리 이거로 와봐. 저희는 이슬레서 마반자 지금 너무 탐비잖아. 델리시마만 탈리미네 이거로 보세요. ah akoi arogi do akoi ne pishu 망드레잖아. 아시싱제 레이사이바 콧발로. mani ising glass ma lo tholo ga sum ara ta li ba 손대 떠보다 섬에 해네. he na so na makha da tai ba ado khoi pishu 싱도 파무드라. pamudra 피수 버자이. pishu phuzai inja loi jai 나 싱데나 루도 있다. 보이네. 너희들 막 반달 탐마미나 레이 농자이바 인곤자이바 론자이. ani akoi so ekdam aro do ne hoji han ke no do 김장기 있는 si si 에이세 고이레보. si jong si aro gi sing 아, 메인테넌스 오더라. 아, 대희기 마이 메인테넌스. 아, 다 하나는 버디 상이 따우리미. 아들 소가 동안 하피드나. 아주 si ni se mayam si libu pambi si kai na video to ning na na mi ni se hoji ngai de si la pai di back side de ji wana ji ngo da video nam pham ga ta ni phajaba ta jum si su phajadra ji se चल हजे तेरे ये उसे भी ai ye thok ba sa re thok ba batam da ai nama ga tawri ba last la select de a kari kari ai jo hei da pak nam ga to chali na phok la ko 안는 거로 하옹 돌아 타가로. ne khoi chala ge 아드니 내 삶이 파리니 아마 야 인터넷에서 자우나 따우리도. ngai de 인터넷에서 가까이 와. 한도 나한테 하도 못올래. ngai de se ni de ai on ko vek ti ding han ga se le 뭐니 농사디 가돈 하나다. 나와이라. mi te 파스북도 부나. si cho mi te si bhara oi mi te ngata ni le ni che ni ni oi jum si ga mi te ngata ni le che bhara o si ro 뭐 아마나 세 가사이도 뭐. 뭐. 아니. yam nungai de 뭐 막 우리야에 누나 쟁하리가. 아? 막 상대방 된다. 그러게. 뭐 무슨